Ngasisu mahosagumna mayamgidamakta nungairaba punggawari ama puduna lakjari. Wari asibu ibirakpina janung mangang. Wari asigi mamingna Rajkumarigi manay nupi Sanatampha. Thaina mamangay matam amada yamna chawba laibak ama lairami. Laibak asi ningthau panba laibak amasu oirami. Ningthaugi konung adusu phajabada changdamnaba yaba potsak amata leiramdi. Hairiba konung asida sakta chuda watrabi chung phiral charabi kuchu makna sana hingbagum ngamjabi ningthau maharani anigi amata pokchabi mamom langlen Rajkumari amasu leirami. Mahaki mathakta mabung Rajkumar amasu leirami. Rajkumar adudi onthokna mabuk mara tapkhre machan nupiga manadi. Machan nupi Rajkumari adugi maming Melai haina kaurami. Melai kaubi Rajkumari mahakto mapaning thaugi sana sangaida haina humna maning tamna manai kayana thaugal tawduna sima chage haibada mikup phadana charibani sima pami haibada mikup tuda phangbani aduk nungaina leiriba mahaki punsi adubu kalakloitaba taibang kanabu leibage adugum labi mahak adugi manai nupi amasu leirami. Mahak adugi mamingna Sanatampha haina kaurami. Sanatampha mahakti mamanongna kainaki. Mamit tanglaba mapa amadi pungkak chawaklaba mokpwa amaga makhoi ahumdang leijabani. Mokpwa aduna mamit udraba mapa ado senaduna chak ising thongduna pijaribani. Aduna yum ado Sanatampha mana puribani. Nongmata phajaba pijet amata setpa phangjade. Saning bahawba mathel amata saba phangjade. Maupa amadi mapagi mabuk hangdraga loire khalami. Mahakti konungdasu sak ningthi nungaina chadri. Aduga Rajkumari melaisu masana napal khara kajabi nupi amani. Aduna magi manai oiribi Sanatamphabu ingthi nungainasu ngangbide. Thabak ama khitang soibada thina saithatpirami. Masinasu ayamba Sanatamphadi wakal warabani. Mahak konungdagi chatkragi hairabasu mayumda kari thabak suduna mapaga mokpa ka thakani. Mokpa dusu haujikti thabak suba chatpa ngamdri. Asigumlaba awaba wakal mayam asina Sanatamphagi maithongdo nongmata momon nokpo ude. Ingna lemjaba wa phawba kanna ngangjadabi Sanatamphani. Sakta chuda mahaksu Rajkumari dagi tabanati. Fijet chakcha khara khetnai haibagi wani. Anido maithonggi changdamnabada amana wate amana hende haibaduni. Karigumba matamda konungda mitin gadaba leirabadi Sanatamphasu fijet leitengba numit yaurami. Adugumlaba numit adudadi mabu uhawba kanana sanahubani. Rajkumarigi manai nupigi saktamse kayada phajariba haina. Aduga Rajkumarigi mapaning thau loya lakpagi lanmigi luchingba amasu leirami. Mahaki maming Chingkhai haina kawi. Chingkhai masu konungda ayamba matamda leirami. Lanmigi luchingba Chingkhaisu laibak amagi luchingbani haibada noptre. Masa mau yamna phai. Mioi mitau chung phiral chana onthokna lemna phajakre. Nongmagi numit amada Sanatamphado mapa masa ngamde haiduna konungda yamna thengna laklami. Hairiba matam asidadi Rajkumarido mapi hongba loiramli. Sanatampha hatu changlaktuna makuk nonthaduna hairei. Rajkumari nanaibu ngakpiyu ngasidi khara thengkre. Rajkumari su magi tongana semduna leiriba phampham aduda phamlaga wahaidi pangan kandabida hairei. Ngasina kari amuk tawraba. Rajkumari nanai aigi apokpa ipado samu hakchang narido aduna matam chana lakpa ngamkhidabani. Rajkumari sauna phare adudine hayeng noigi napado sire haidana konungda karaklanu. Sanatampha maru nukthaduna tuminna leiri. Rajkumari makha tana laurei. Nakoi kana lei masagi mathau masak khangdabi nupi ase masagi maralgi matung inna nungsada pung ama makut punsillaga phauduna thamu. Rajkumarigi yathang hiktokpa ngamdraba manai nupising adugi maraktagi nupi ani changlaktuna Sanatamphabu makut paiduna puraga thokre.
Sanatamphado masagi maral ngakpinaba wahai ama phauba haibasu ngamjade. Mitluda pirang ihauna Rajkumari da chingna yenglamlaga thokre. Manai nupi anidusu yamna nungaite aduna tapna hairei. Tampha ining thauda oina naralse ngakpinaba hairasi. Asuk sakraba nungsa asida karamnano nangna laidoise. Sanatampha ihauriba pirangdo thingatuna kumlei. Haigumsida aina lairabi oirubana inakhunba angamba kanagi miyot minay phangjabani. Aina inakhunbi oiramlabadi ngasigi asigumna tawramgadra. Chummi. Ado aikhoigi Rajkumari se kharadi henmanmani. Masu nupini khajikta khanthaba yabani. Adumna thoklakpaduda lanmigi luchingba aduga hek mayoknari. Sanatamphaga thokminaraklibi nupi anidugi manungda amana kaurai. Ibung lanmigi luchingba amukta ngaibikhoba. Chingkhaichu chaplepi. Sanatamphana-di haiganu haiduna yamna haije adubu mataroi aniduna yadaduna chingkhaigi manakta ama changlaktuna hairari. Ibung luchingba ining thauda wafam amata hangatchage tawbani. Ining thaudo harau nungaina leihobra natraga awa maisa langna leihobra. Chingkhaina ichan nakhoina hainingibado karino ining thaudo wakhal yamna nungaina leihobani. Adudi ibung Rajkumari na aikhoigi ita Sanatamphase kunungna matam chana lakti haiduna dandi piu haire. Karamba dandi? Nungsada pung ama phauduna thammu haina. Aduna ining thauna Rajkumari bu themjinbiduna dandi ado pibidanaba haijage tawbani. Asuk sakraba kalengi nungsa asida karamna nungsada lepkani. Phare aiga ining thaugi manakta changduna hairurasi. Hoi ibungna hairadi ining thaunasu soidana yabirakani. Asumna ningthaugi manakta changlai. Ningthauna hanglai. Chingkhai kari lairage? Iningthau nanai wafam amatang hangatchage. Hayu hayu. Rajkumari na mahaki manai nupi amabu konungda thengna lai haiduna nungsada pung ama phauduna thammo haina yathang tawtharakle. Ining thauna Rajkumari bu amukta themjinbiyu haijage haiduna changlakpani. Adugi oire. Phare ai hojingmak isa nupi bu themduna hairage. Asumna ningthaudo maja nupi gi kada lagli. Rajkumari su mapabu ubada wahang hanglai. Ipa ibungo kari haibigadaba. Ipagi bema isage asauba phathaduna nangi nanai nupi adubu ngakpiu. Asuk sakraba nungsa asida dandi pirini haidana mibu awaba piganu. Adumna tawbado ipa pamdeko. Ipa ningthau mase nasagi apamani. Ipagi thabak thauramda nasana nongmata ayetpa piba leite. Aduna nasagi su apambada ipana athingba pibigan. Ipagi bema nangse aigi ichani. Aina haiba nangna infam thoi. Ipabu wayamna hayanganuko. Wado haiduna ningthaudu thokri. Rajkumari di amukka henna sauduna magi kada thonglon sinduna leikri. Somdana chingkhaina Sanatamphada hangi. Tampha karigino nangdi konungda thengna laklibadi. Luchingba aigi paba masangamdabagi matam chana konungda lakpa ngamkhidabani. Phare haujikti karimta waruganu. Rajkumari gi manakta changu. Adubu numit adumadi Rajkumari ado thonglonduna leikibana magi manakta kanamata changludre. Mama Maharani na kaubungang basu takidre. Mathangi numitni ngasidi Sanatamphado konungda nganta thonglari. Mahakna lakpa matamda Rajkumari gi kagi thong ado hanglamdri. Sanatamphasu thongjin mapanduda leplaga leiri. Aduga magi mataroi anidusu lakli. Ngaihaki matung Rajkumari magi kagi thongdo hanglakli. Manai nupi ahumduna magi yathangai duna leiri. Haibaga tawbaga magi kadagi hairei. Nakhoi kana lei aigi ising asaba puro. Thintaba tawda manai nupi amana ising asabado pusinkre. Aduga manai nupi aniduna Rajkumari na chana thaknaba ahau athum kaya ama sem sabagi konungi chaksangda changkre. Ngaihaki matung Rajkumari iru sadengba loiraga mafi marol hongduna leikre. Adugi hek thangnaba mikuptana amuksu hairei. Aigi chanaba ahau athumdi kadai.
ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯝꯐꯥꯒ ꯂꯣꯏꯅꯅ ꯃꯇꯥꯔꯣꯏ ꯑꯃꯗꯨꯒ ꯇꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯆꯥꯅꯕꯗꯣ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯁꯅꯥꯇꯝꯐꯥꯗ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯃꯤꯆꯪ-ꯁꯪꯒ ꯌꯥꯝꯅ ꯂꯩꯅ?" ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯅꯥꯇꯝꯐꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯨꯛꯀꯁꯨ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤ ꯊꯣꯛꯈ꯭ꯔꯣ, ꯃꯥꯗꯤ ꯁꯤꯗ ꯊꯅꯝꯃꯨ." ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯁꯅꯥꯇꯝꯐꯥꯗꯣ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯗꯣ ꯅꯨꯡꯁꯥ ꯊꯤꯔꯦ꯫ ꯁꯅꯥꯇꯝꯐꯥꯗꯤ ꯍꯧꯖꯤꯛꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤꯕꯤ ꯁꯅꯥꯇꯝꯐꯥꯒꯤ ꯈꯗꯥꯡ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯃꯥꯏꯊꯣꯡꯗꯣ ꯅꯣꯝꯈꯠꯍꯟꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ." ꯁꯅꯥꯇꯝꯐꯥꯁꯨ ꯃꯤꯠꯐꯝꯗꯣ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, "ꯍꯦ, ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ, ꯅꯪꯒꯨꯝꯕꯅ ꯑꯩꯕꯨ ꯁꯤꯡꯅꯕ ꯌꯥꯕ꯭ꯔꯥ?" ꯁꯅꯥꯇꯝꯐꯥꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯗꯨꯝꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯕꯒꯨꯝ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯣ ꯍꯦꯟꯅ ꯌꯥꯡꯈꯠꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯁꯅꯥꯇꯝꯐꯥꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯒ, "ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯀꯅꯥꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯅꯪꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯤꯕꯅꯣ?" ꯋꯥꯗꯣ ꯍꯥꯏꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯥꯇꯤ ꯑꯃ ꯄꯥꯏꯔꯒ ꯁꯅꯥꯇꯝꯐꯥꯒꯤ ꯃꯨꯁꯤꯟ ꯃꯨꯅ ꯇꯥꯔꯤꯕ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯑꯗꯣ ꯆꯕꯠ ꯆꯕꯠ ꯆꯞꯇꯨꯅ ꯍꯦꯛꯇ ꯀꯛꯊꯠꯈ꯭ꯔꯦ꯫ ꯁꯅꯥꯇꯝꯐꯥꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯖꯕ ꯉꯝꯖꯗ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ, "ꯆꯠꯂꯣ, ꯀꯥ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ." ꯃꯄꯥꯟꯗꯅ ꯃꯇꯥꯔꯣꯏ ꯑꯅꯤꯗꯣ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯁꯅꯥꯇꯝꯐꯥꯗꯣ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯃꯤꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯖꯤꯟ ꯑꯗꯨꯗꯒꯤ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯁꯅꯥꯇꯝꯐꯥꯗꯣ ꯃꯄꯨꯛ ꯏꯀꯥꯏ ꯀꯥꯏꯗꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯇꯥꯔꯣꯏ ꯑꯅꯤꯗꯣ ꯌꯦꯡꯅꯗꯨꯅ ꯁꯅꯥꯇꯝꯐꯥꯗ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯇꯥꯔꯣꯏ ꯑꯅꯤꯗꯣ ꯁꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯇꯝꯐꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ?" ꯁꯅꯥꯇꯝꯐꯥ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯏꯇꯥ ꯑꯅꯤ, ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯅꯕꯥꯅꯤ ꯂꯩꯍꯧꯈꯣꯀꯣ." ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯅ ꯁꯅꯥꯇꯝꯐꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯟꯂꯤꯕ ꯏꯟꯅꯐꯤ ꯑꯗꯨꯅ ꯃꯀꯣꯛ ꯈꯨꯝꯕꯤꯔꯒ ꯍꯥꯏꯔꯛꯏ, "ꯆꯠꯂꯣꯀꯣ ꯏꯇꯥ, ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯈꯥꯝꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇ꯭ꯔꯦ꯫ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯨꯔꯣꯀꯣ ꯏꯇꯥ." ꯑꯁꯨꯝꯅ ꯁꯅꯥꯇꯝꯐꯥꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯤ ꯃꯇꯥꯔꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯆꯀ꯭ꯔꯤ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯅꯨꯡꯗ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯒꯗꯧꯔꯤ꯫ ꯃꯗꯨꯗ ꯑꯉꯝ ꯑꯊꯧ ꯀꯌꯥꯁꯨ ꯌꯥꯎꯒꯗꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯅꯨꯡꯒꯤ ꯆꯥꯛꯊꯣꯡꯕꯤ ꯀꯌꯥꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥ ꯁꯦꯝ ꯁꯥꯗꯨꯅ ꯁꯤꯟ ꯂꯥꯡꯂꯤ꯫ ꯆꯤꯡꯈꯩꯁꯨ ꯃꯊꯧ ꯆꯤꯟꯕꯅꯤꯅ ꯅꯣꯡꯃꯇ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯨꯕ ꯁꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯃꯁꯨ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ, ꯍꯥꯏꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯒꯤ ꯁꯤꯟꯕ ꯆꯥꯛꯂꯦꯟꯅꯤ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯅꯤꯡ ꯇꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯤꯡꯈꯩ ꯆꯪꯂꯛꯇꯨꯅ ꯀꯧꯔꯛꯏ, "ꯏꯆꯟ, ꯅꯕꯥꯅꯤꯗꯤ ꯂꯩꯀꯣꯜꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯅ?" "ꯍꯣꯏ ꯏꯕꯨꯡ, ꯑꯗꯣ ꯁꯅꯥꯇꯝꯐꯥꯗꯤ ꯎꯗꯦ, ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯣ?" ꯃꯇꯥꯔꯣꯏ ꯑꯅꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯑꯗꯨꯒ, "ꯏꯕꯨꯡ, ꯃꯥꯗꯤ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ." "ꯑꯦ, ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯑꯩꯗꯤ ꯅꯣꯏ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯅꯣꯡꯃꯇꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯦ." ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡ ꯆꯤꯡꯈꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, "ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯂꯤ꯫ ꯃꯥꯒꯤ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛ ꯑꯁꯦ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯨꯗꯦꯛꯄ ꯁꯣꯏꯔꯣꯏ꯫ ꯀꯔꯤꯁꯨ ꯅꯠꯇꯕ ꯊꯕꯛꯇꯨꯒꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯃꯅꯤꯡ ꯇꯝꯕ ꯍꯦꯟꯃꯟꯕꯒꯤꯅꯤ꯫ ꯏꯕꯨꯡ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯐꯝꯗ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ." "ꯏꯆꯟ, ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯍꯥꯏꯔꯣꯏ꯫ ꯐꯔꯦ, ꯅꯕꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯣꯀꯣ, ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ." ꯑꯁꯣꯝꯗꯅ ꯁꯅꯥꯇꯝꯐꯥꯗꯣ ꯃꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯈꯣꯡꯕꯥꯟꯗ ꯀꯟꯅ ꯏꯁꯤꯠꯂꯤ꯫ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯍꯦꯝꯕ ꯊꯣꯛꯂꯛꯇꯨꯅ, "ꯏꯆꯦ, ꯀꯩꯅꯣꯃꯤ, ꯃꯤꯅ ꯍꯪꯒꯣꯏꯗꯅ ꯀꯨꯝꯅꯗꯕ ꯈꯣꯡꯕꯥꯟꯁꯦ ꯀꯨꯝꯂꯒ ꯏꯁꯤꯠꯂꯤꯗꯨꯕꯣ?" ꯁꯅꯥꯇꯝꯐꯥꯗꯣ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯕ ꯃꯈꯩ ꯌꯦꯡꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯑꯄꯪ, ꯃꯤꯅ ꯀꯨꯝꯅꯗꯕ ꯈꯣꯡꯕꯥꯜꯁꯤꯗꯅꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯔꯒ ꯂꯩꯔꯝꯗꯣꯏꯁꯤ."
ꯑꯣ ꯉꯥꯗꯣ ꯐꯥꯔꯒ ꯏꯆꯦ ꯅꯪ ꯅꯇꯣꯝꯇ ꯆꯥꯎꯀꯣ ꯍꯩꯃꯥ ꯉꯥ ꯐꯥꯔꯤꯁꯦ ꯆꯥꯅꯕ ꯅꯠꯇꯤꯌꯦ ꯌꯣꯟꯅꯕꯅꯦ ꯏꯕꯨꯡꯉꯣ ꯍꯥ ꯌꯣꯟꯗꯣꯏꯕ ꯌꯣꯟꯗꯣꯏꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯂꯩꯇꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯈꯣꯡꯕꯥꯜ ꯁꯤꯠꯂꯤꯁꯦ ꯑꯁ ꯉꯥ ꯂꯩꯔꯒ ꯆꯥꯔꯤꯕ ꯃꯤꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯗꯣ ꯅꯪ ꯄꯥꯕꯒꯤ ꯆꯥꯛ ꯄꯤꯖꯔꯝꯂꯕꯣ ꯄꯤꯖꯔꯝꯃꯦ ꯏꯆꯦꯁꯨ ꯆꯥꯔꯁꯦ ꯍꯥꯏꯒꯦ ꯂꯥꯛꯏꯅꯦ ꯌꯥꯔꯦ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯅꯪ ꯍꯥꯟꯅ ꯆꯥꯊꯣꯛꯂꯣ ꯍꯦꯟꯕ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥꯇꯝꯐꯥ ꯈꯣꯡꯕꯥꯜ ꯏꯁꯤꯠꯄꯗꯣ ꯏꯁꯤꯡ ꯀꯪꯂꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯛꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯣꯡꯕꯥꯜꯗꯨꯁꯨ ꯉꯥꯅ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯕ ꯃꯈꯩ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯝꯐꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯉꯥꯗꯣ ꯐꯥꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯤꯡꯈꯩꯕꯨ ꯍꯥꯟꯅꯗꯒꯤ ꯄꯥꯝꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯧ ꯂꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯈꯣꯟꯗꯥꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯆꯤꯡꯈꯩ ꯃꯥꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯄꯥꯝꯕꯇ ꯍꯥꯏꯕꯤꯌꯨ ꯂꯨꯆꯤꯡꯕ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅ ꯃꯗꯨꯗ ꯂꯨꯔꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯤꯅꯤ ꯆꯤꯡꯈꯩ ꯅꯣꯛꯂꯒ ꯑꯣꯟꯊꯣꯛꯄꯅꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯣꯏꯗꯅ ꯂꯩꯔꯛꯀꯅꯤ ꯃꯇꯝꯗꯣ ꯉꯥꯏꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯗꯨꯗ ꯑꯩꯅ ꯄꯥꯝꯕꯗꯤ ꯂꯨꯆꯤꯡꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯄꯥ ꯅꯤꯡꯊꯧ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯔꯛ ꯊꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯁꯅꯥꯇꯝꯐꯥꯁꯨ ꯉꯁꯥꯏ ꯃꯥꯅ ꯐꯥꯈꯤꯕ ꯉꯥꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯌꯣꯟꯕ ꯆꯠꯈ꯭ꯔꯤ ꯃꯆꯦꯅ ꯉꯥ ꯌꯣꯟꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯦꯝꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯅꯥꯇꯝꯐꯥꯁꯨ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯉꯥꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯒ ꯌꯣꯟꯕ ꯍꯧꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯁꯅꯥꯇꯝꯐꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯁꯒꯣꯜꯗꯣ ꯈꯥꯝꯂꯒ ꯀꯨꯝꯊꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯁꯤ ꯃꯃꯜ ꯀꯌꯥꯅꯣ ꯈꯔ ꯂꯩꯖꯈꯤꯒꯦ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯠ ꯌꯦꯡꯈꯠꯂꯛꯄꯗ ꯁꯅꯥꯇꯝꯐꯥꯗꯣ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯆꯤꯡꯈꯩꯅ ꯅꯪ ꯁꯅꯥꯇꯝꯐꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯐꯔꯦ ꯅꯪꯒꯤ ꯉꯥ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏꯅ ꯂꯩꯈ꯭ꯔꯒꯦ ꯁꯅꯥꯇꯝꯐꯥ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯂꯒ ꯍꯪꯂꯛꯏ ꯉꯥꯁꯤ ꯏꯕꯨꯡ ꯂꯨꯆꯤꯡꯕꯅ ꯆꯥꯅꯕ꯭ꯔꯣ ꯑꯩꯅꯁꯨ ꯈꯔ ꯑꯗꯨꯒ ꯃꯤꯉꯣꯟꯗꯁꯨ ꯈꯔ ꯄꯤꯈꯤꯗꯣꯏꯅꯤ ꯁꯅꯥꯇꯝꯐꯥ ꯃꯥꯏꯊꯣꯡ ꯆꯨꯛꯂꯒ ꯃꯇꯣꯝꯇ ꯈꯜꯂꯤ ꯉꯁꯥꯏꯒꯤ ꯈꯣꯡꯕꯥꯟꯗꯣ ꯆꯤꯡꯈꯩꯅ ꯀꯩꯗꯧꯔꯒꯦ ꯉꯥ ꯂꯩꯒꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯍꯣꯏ ꯂꯧꯕꯤꯌꯣ ꯌꯥꯅꯤ ꯁꯅꯥꯇꯝꯐꯥꯁꯨ ꯉꯥꯁꯤꯡꯗꯣ ꯈꯥꯎ ꯑꯃꯗ ꯄꯨꯂꯞ ꯍꯥꯞꯂꯒ ꯁꯦ ꯄꯥꯏꯕꯤꯔꯣ ꯏꯕꯨꯡ ꯀꯌꯥ ꯇꯥꯔꯦ ꯏꯕꯨꯡꯅ ꯄꯤꯅꯤꯡꯕ ꯈꯔ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯁꯦ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯉꯥ ꯑꯗꯨꯒ ꯆꯥꯟꯅꯗ꯭ꯔꯕ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯌꯥꯝꯃꯜꯂꯦ ꯁꯤꯗꯤ ꯂꯨꯆꯤꯡꯕ ꯌꯥꯝꯗꯦ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯣ ꯑꯗꯣ ꯅꯣꯏꯒꯤ ꯌꯨꯝꯗꯤ ꯈꯔ ꯂꯥꯞꯄꯤ ꯂꯨꯆꯤꯡꯕ ꯑꯗꯣ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯑꯩꯒꯤ ꯁꯒꯣꯜꯁꯤꯗ ꯇꯣꯡꯕ ꯍꯪꯒꯣꯏꯕ꯭ꯔꯣ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯆꯝꯅ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯁꯅꯥꯇꯝꯐꯥꯁꯨ ꯆꯤꯡꯈꯩ ꯏꯀꯥꯏꯈꯤꯅꯤ ꯈꯟꯗꯨꯅ ꯁꯒꯣꯜ ꯃꯊꯛꯇꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯆꯤꯡꯈꯩꯅ ꯆꯦꯠꯅ ꯄꯥꯏꯔꯛꯑꯣ ꯇꯥꯍꯧꯅꯤꯀꯣ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯁꯅꯥꯇꯝꯐꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯁꯅꯥꯇꯝꯐꯥꯁꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯆꯤꯡꯈꯩꯅ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯆꯤꯡꯈꯩ ꯆꯠꯈ꯭ꯔꯦ ꯁꯅꯥꯇꯝꯐꯥꯁꯨ ꯂꯩꯍꯧꯔꯦ ꯍꯦꯝꯕꯅ ꯏꯆꯦ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ ꯃꯤꯅꯦ ꯅꯪꯅ ꯈꯪꯉꯔꯣꯏ ꯏꯁ ꯅꯨꯄꯥꯒ ꯀꯣꯏꯅꯔ ꯃꯥꯜꯂꯤ ꯍꯦ ꯑꯉꯥꯡ ꯅꯪ ꯁꯤꯅꯤꯀꯣ ꯀꯣꯏꯅꯗꯦꯕ ꯆꯨꯝꯅ ꯈꯪꯅꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯉꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯈꯔ ꯄꯨꯈꯣ ꯍꯥꯏꯔꯝꯃꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯂꯩ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯅꯤꯡꯊꯧ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯗꯣ ꯃꯤꯀꯨꯞ ꯈꯔꯇ ꯏꯄꯥꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯃꯥꯕꯨ ꯌꯥꯎꯍꯟꯕꯤꯌꯨ ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯗꯣꯂꯥꯏ ꯁꯦꯝꯂꯕ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯁꯅꯥꯇꯝꯐꯥ ꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯂꯝꯕꯤꯁꯦ ꯀꯗꯣꯝꯗꯅꯣ ꯔꯥꯖꯀꯨꯃꯥꯔꯤ ꯉꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯑꯗꯣꯝꯒꯤ ꯊꯧꯒꯜ ꯐꯪꯖꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯅꯥꯏ ꯑꯩꯅ ꯐꯖꯔꯕ ꯃꯐꯝ ꯀꯌꯥꯕꯨ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯁꯣꯝꯗ ꯂꯥꯛꯆꯕꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯉꯥꯛꯇ ꯑꯣꯏꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝ ꯍꯧꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯤ
ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯠꯄ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯦꯡꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗ ꯗꯣꯂꯥꯏ ꯈꯥꯝꯂꯤ꯫ ꯑꯅꯤꯗꯣ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗ ꯑꯁꯨꯝ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯈꯛ ꯊꯔꯣ ꯊꯝꯕꯥꯜꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯄꯣꯂꯥꯡ ꯑꯃ ꯃꯀꯣꯛꯇ ꯁꯝ ꯁꯥꯗꯨꯅ ꯄꯨꯔꯒ ꯀꯥꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣ, ꯑꯁꯤꯗꯒꯤ ꯊꯔꯣ ꯊꯝꯕꯥꯜꯁꯦ ꯈꯔ ꯂꯩꯈꯤꯁꯦ"꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯔꯨ ꯂꯨꯛꯊꯔꯒ ꯀꯥꯔꯛꯄ ꯑꯣꯏꯕꯅ ꯊꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯊꯝꯕꯥꯜꯗꯣ ꯈꯤꯇ ꯂꯩꯖꯒꯦ"꯫ ꯁꯅꯥꯇꯝꯐꯥꯁꯨ ꯃꯀꯣꯛꯇꯒꯤ ꯁꯝ ꯁꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯂꯩ ꯍꯥꯞꯂꯤꯕ ꯄꯣꯂꯥꯡꯗꯣ ꯊꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯤꯡꯈꯩꯅ ꯃꯁꯛ ꯈꯪꯂꯛꯇꯨꯅ ꯄꯣꯂꯥꯡ ꯑꯗꯣ ꯇꯞꯅ ꯊꯥꯡꯊꯕꯤꯔꯝꯃꯤ꯫ ꯁꯅꯥꯇꯝꯐꯥꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯥꯏꯊꯣꯡꯗꯣ ꯍꯩꯅꯤꯡ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯆꯤꯡꯈꯩꯅ, "ꯊꯔꯣ ꯊꯝꯕꯥꯜꯁꯦ ꯂꯣꯏꯅ ꯂꯩꯈ꯭ꯔꯒꯦ꯫ ꯂꯨꯆꯤꯡꯕ, ꯑꯗꯣꯝꯅ ꯈꯣꯏꯗꯥꯕꯤꯔꯕꯗꯤ ꯂꯧꯕꯤꯌꯨ꯫ ꯑꯗꯣ ꯄꯣꯂꯥꯡꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯔꯥꯡꯁꯤꯡꯁꯤꯗꯒꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯦ ꯍꯥꯏꯅ ꯈꯟꯖꯕ ꯂꯩꯔꯥꯡ ꯑꯃꯇꯪ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯎ꯫ ꯑꯄꯥꯝꯕꯗꯣ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯂꯨꯆꯤꯡꯕ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯣꯏꯅ ꯄꯤꯔꯛꯎ"꯫ ꯁꯅꯥꯇꯝꯐꯥꯁꯨ ꯊꯝꯕꯥꯜ ꯑꯃ ꯈꯜꯂꯒ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯅꯥꯇꯝꯐꯥ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯕꯗ, "ꯔꯥꯖꯀꯨꯃꯥꯔꯤ, ꯈꯨꯔꯨꯝꯖꯔꯤ"꯫ "ꯑꯣ, ꯅꯪ ꯑꯣꯏꯔꯦ꯫ ꯂꯨꯆꯤꯡꯕ, ꯍꯟꯅꯕ ꯇꯧꯔꯁꯤ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯒꯤ ꯂꯩ ꯃꯌꯥꯝ ꯑꯁꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯈꯥꯝꯂꯒ ꯂꯩ ꯑꯁꯦ ꯂꯧꯔꯒꯨꯝꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯥ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ"꯫ ꯆꯤꯡꯈꯩꯅ, "ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯩꯗ꯭ꯔꯕꯁꯨ ꯅꯅꯥꯏ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔꯤꯅ, "ꯂꯨꯆꯤꯡꯕ, ꯅꯪ ꯑꯩꯒꯤ ꯃꯥꯌꯣꯛꯇ"꯫ ꯆꯤꯡꯈꯩꯅ, "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯋꯥꯈꯜ ꯂꯦꯞꯇꯕ ꯇꯧꯕꯤꯒꯅꯨ"꯫ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯁꯅꯥꯇꯝꯐꯥꯗ ꯌꯦꯡꯗꯨꯅ, "ꯁꯦ, ꯄꯩꯁꯥꯁꯦ ꯄꯥꯏꯁꯤꯜꯂꯨ"꯫ ꯁꯅꯥꯇꯝꯐꯥꯅ, "ꯂꯨꯆꯤꯡꯕ, ꯌꯥꯔꯅꯤ, ꯂꯩ ꯃꯌꯥꯝꯁꯦ ꯂꯩꯕꯤꯗ꯭ꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯆꯠꯄꯤꯔꯣ"꯫ ꯆꯤꯡꯈꯩꯅ, "ꯃꯁꯤꯗ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯀꯗꯥꯏ, ꯂꯩ ꯄꯣꯂꯥꯡꯁꯤꯁꯨ ꯄꯨꯟꯅ ꯂꯧꯍꯧꯔꯒꯦ, ꯑꯩ ꯍꯌꯦꯡ ꯊꯤꯜꯂꯛꯀꯦ"꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯁꯅꯥꯇꯝꯐꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯤꯡꯈꯩꯁꯨ ꯁꯅꯥꯇꯝꯐꯥꯗ ꯆꯠꯂꯣ ꯍꯥꯏꯔꯛꯂꯤ꯫ ꯁꯅꯥꯇꯝꯐꯥꯁꯨ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ, "ꯂꯨꯆꯤꯡꯕ, ꯅꯪꯅ ꯄꯥꯏꯔꯤꯕ ꯊꯝꯕꯥꯜꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ"꯫ ꯔꯥꯖꯀꯨꯃꯥꯔꯤ, "ꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯌꯨ"꯫ "ꯑꯩ ꯑꯇꯩꯁꯦ ꯄꯥꯝꯗꯦ"꯫ ꯔꯥꯖꯀꯨꯃꯥꯔꯤ, "ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯝꯕꯥꯜ ꯑꯁꯤꯗꯤ ꯑꯆꯝꯕ ꯊꯝꯕꯥꯜ ꯅꯠꯇꯦ, ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯗ ꯄꯤꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯀꯠꯆꯒꯦ ꯈꯟꯈ꯭ꯔꯦ"꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯈꯪꯂꯤꯕꯅꯤ ꯆꯤꯡꯈꯩꯅ ꯄꯥꯏꯔꯤꯕ ꯊꯝꯕꯥꯜ ꯑꯗꯣ ꯁꯅꯥꯇꯝꯐꯥꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯕ, ꯃꯗꯨ ꯈꯪꯕꯗꯨꯅ ꯊꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯊꯝꯕꯥꯜ ꯑꯗꯣ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯈꯤꯗꯨꯅ ꯄꯤꯌꯨ ꯍꯦꯛ ꯃꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯗꯗꯤ ꯈꯪꯂꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯁꯨ ꯆꯤꯡꯈꯩꯅ ꯁꯅꯥꯇꯝꯐꯥ ꯃꯥꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯕ꯫ ꯃꯗꯨ ꯈꯪꯂꯒꯅ ꯍꯦꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯁꯨ, ꯑꯗꯨꯅ ꯃꯥꯗꯤ ꯗꯣꯂꯥꯏ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯇꯝꯐꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯄꯥꯒꯤ ꯁꯔꯨꯛꯇꯣ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ "ꯄꯥꯕꯥ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ"꯫ "ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯄꯥ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ, ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨം ꯇꯧꯏ"꯫ ꯁꯅꯥꯇꯝꯐꯥ ꯇꯞꯅ, "ꯄꯥꯕꯥ, ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯁꯦ, ꯆꯥꯛ ꯑꯁꯥꯕꯁꯦ ꯈꯔ ꯆꯥꯔꯒ ꯀꯟꯈꯠꯄ꯭ꯔꯥ ꯌꯦꯡꯁꯤ"꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯄꯥꯕꯨ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝ ꯀꯣꯅꯨꯡꯗꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯆꯤꯡꯈꯩꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯂꯨꯕꯁꯨ ꯍꯦꯛ ꯐꯖꯗ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯏ꯫ ꯁꯅꯥꯇꯝꯐꯥꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯀꯧꯔꯒ ꯑꯐꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯈꯨꯗꯨꯝ ꯆꯜꯂꯒꯦ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯅꯨꯄꯥ ꯑꯃ ꯊꯥꯗꯨꯅ ꯁꯅꯥꯇꯝꯐꯥꯕꯨ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯟꯅꯒꯨꯝ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯝꯐꯥꯗꯤ ꯃꯄꯥ ꯃꯁꯥ ꯉꯝꯗꯦ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯥꯎꯗꯅꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯇꯝꯐꯥꯅ ꯍꯥꯏꯔꯛꯂꯤꯕ ꯄꯥꯎ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯐꯝꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯅꯥꯇꯝꯐꯥꯒꯤ ꯃꯄꯥ ꯑꯗꯣ ꯀꯣꯅꯨꯡꯗ ꯂꯩꯕ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯊꯥꯗꯨꯅ ꯂꯥꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯅꯥꯇꯝꯐꯥꯒꯤ ꯃꯄꯥꯗꯣ ꯅꯥꯕ ꯐꯔꯛꯇꯨꯅ ꯁꯅꯥꯇꯝꯐꯥꯗꯣ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯇꯥꯔꯣꯏ ꯑꯅꯤꯗꯣ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯇꯝꯐꯥꯅ,
ꯏꯇꯥ ꯑꯅꯤ ꯎꯅꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ. ꯅꯪꯁꯨ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ. ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯛꯂꯛꯇꯨꯅ, ꯇꯝꯐꯥ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯍꯣꯏ, ꯂꯥꯛꯆꯔꯦ ꯔꯥꯖꯀꯨꯃꯥꯔꯤ. ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ. ꯁꯅꯥꯇꯝꯐꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯔꯤ. ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯁꯅꯥꯇꯝꯐꯥꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯋꯥꯔꯧꯗꯅꯕꯁꯨ ꯍꯥꯏꯔꯝꯃꯤ. ꯁꯅꯥꯇꯝꯐꯥꯅꯁꯨ ꯍꯧꯈꯤꯕꯁꯤꯡꯗꯣ ꯃꯥꯅꯁꯨ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯁꯅꯥꯇꯝꯐꯥꯕꯨ ꯂꯣꯏꯅꯔꯝꯃꯤ. ꯑꯗꯨꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ. ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯅꯥꯇꯝꯐꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯍꯦꯟꯗꯣꯛꯍꯟꯈꯤꯗ꯭ꯔꯦ, ꯃꯔꯝꯗꯤ ꯆꯤꯡꯈꯩꯒ ꯎꯅꯗꯅꯕꯒꯤꯗꯃꯛꯇ. ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯣꯜ ꯈꯪꯗꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥ ꯃꯉꯥꯏꯔꯦ ꯁꯤꯡꯕ ꯈꯟꯖꯔꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯡꯈꯩꯅ ꯁꯅꯥꯇꯝꯐꯥꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯏ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯈꯪꯂꯝꯗꯦ. ꯑꯗꯨꯅ ꯆꯤꯡꯈꯩ ꯑꯃꯗꯤ ꯁꯅꯥꯇꯝꯐꯥ ꯑꯅꯤꯗꯨ ꯑꯇꯩ ꯃꯇꯝꯗ ꯎꯅꯗ꯭ꯔꯕꯁꯨ ꯃꯌꯨꯝ ꯍꯟꯕꯒꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤन ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯗꯦ. ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯜꯂꯤ, ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯒꯤ ꯃꯇꯝ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯐꯣꯡꯕꯗꯤ ꯐꯣꯡꯗꯣꯛꯅꯔꯔꯣꯏ ꯍꯥꯏꯅ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯅꯥꯇꯝꯐꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕꯤꯗꯨꯅ ꯂꯩꯔꯤ. ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯏ, ꯇꯝꯐꯥ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯌꯨꯔꯥ? ꯍꯥꯏꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔꯤ. ꯏꯄꯥꯅꯤꯡꯊꯧꯅ ꯑꯩꯕꯨ ꯊꯥꯖꯕꯤꯔꯅꯤ ꯍꯥꯏꯔꯤ. ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦꯗꯣ. ꯔꯥꯖꯀꯨꯃꯥꯔꯤ, ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯀꯤ ꯐꯝꯊꯣꯜ ꯄꯥꯏꯕ ꯃꯤꯁꯛ ꯅꯠꯇ꯭ꯔꯕꯁꯨ ꯏꯆꯝ ꯆꯝꯖꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯇꯝꯕ ꯑꯣꯏꯕ ꯀꯅꯥ ꯑꯃ ꯂꯩꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯨꯠꯇꯨꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯊꯤꯟꯕꯗ ꯑꯗꯨꯝ ꯂꯥꯏꯅ ꯐꯪꯒꯗꯕꯅꯤ. ꯇꯝꯐꯥ, ꯑꯗꯨꯗ ꯂꯨꯔꯤꯁꯦ ꯑꯩꯅ ꯄꯥꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯕꯨ ꯄꯥꯝꯂꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯁꯅꯥꯇꯝꯐꯥ ꯑꯏꯪꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤꯒꯤ ꯄꯥꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯪꯖꯕꯗꯤ ꯃꯔꯥꯏꯕꯛꯇꯣ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ. ꯇꯝꯐꯥ, ꯅꯪꯅꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯤꯕ, ꯑꯗꯨꯕु ꯃꯤꯁꯛ ꯑꯗꯨꯅꯗꯤ ꯑꯁꯨꯛ ꯏꯇꯤꯛ ꯏꯉꯥꯜ ꯆꯥꯎꯔꯕꯤ ꯑꯩꯁꯦ ꯄꯥꯝꯒꯗꯕ ꯃꯥꯟꯗꯦ. ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯩꯅ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ? ꯃꯤꯁꯛ ꯑꯗꯨꯗ ꯑꯩꯕꯨ ꯌꯥꯅꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ. ꯑꯗꯨꯁꯨ ꯌꯥꯏꯌꯦ. ꯑꯗꯨꯗꯤ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯇꯥꯛꯄꯤꯔꯨ ꯔꯥꯖꯀꯨꯃꯥꯔꯤ. ꯇꯝꯐꯥ, ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯑꯩꯒꯤ ꯏꯄꯥꯅꯤꯡꯊꯧꯅ ꯌꯥꯖꯕ, ꯑꯩꯒꯤ ꯏꯄꯥꯅꯤꯡꯊꯧꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯔꯤꯕ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯆꯤꯡꯈꯩꯅꯤ. ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯇꯝꯐꯥꯗꯣ ꯍꯔꯥꯎꯁꯤ ꯀꯗꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯎꯠꯁꯤ ꯀꯗꯥꯏ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯅ ꯂꯩꯔꯤ. ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯇꯝꯐꯥꯒꯤ ꯃꯇꯧꯗꯣ ꯂꯣꯟꯅ ꯌꯦꯡꯂꯤ. ꯁꯅꯥꯇꯝꯐꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ, ꯃꯤꯁꯛ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯁꯨ ꯑꯗꯨꯃꯛ ꯌꯥꯔꯛꯀꯅꯤ. ꯑꯗꯨꯕꯨꯗꯤ ꯌꯥꯔꯛꯀꯅꯤ. ꯑꯗꯨꯗ ꯃꯁꯥꯅ ꯌꯥꯅꯤꯡꯗꯅ ꯏꯖꯠ ꯉꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯌꯥꯔꯛꯄꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ. ꯍꯣꯏ, ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ. ꯑꯗꯣ ꯇꯝꯐꯥ, ꯃꯥꯕꯨ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯖꯥꯠꯂꯣ? ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ ꯔꯥꯖꯀꯨꯃꯥꯔꯤ. ꯍꯣꯏ, ꯐꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯁꯦ ꯊꯝꯈ꯭ꯔꯁꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯕꯥꯅꯤꯅ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯊꯈꯣ. ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯀꯗꯧꯔꯦ. ꯁꯅꯥꯇꯝꯐꯥ ꯃꯌꯨꯝꯗ ꯍꯟꯈꯤꯒꯗꯧꯔꯦ. ꯔꯥꯖꯀꯨꯃꯥꯔꯤꯅ, ꯇꯝꯐꯥ, ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯎꯀꯣ. ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ. ꯁꯅꯥꯇꯝꯐꯥ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯛꯂꯛꯂꯤ. ꯑꯗꯨꯒ ꯃꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯏ. ꯆꯤꯡꯈꯩꯁꯨ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯂꯤ. ꯑꯗꯨꯒ ꯁꯅꯥꯇꯝꯐꯥꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤ. ꯁꯅꯥꯇꯝꯐꯥꯕꯨ ꯁꯪꯒꯣꯜꯗ ꯆꯤꯡꯈꯠꯇꯨꯅ ꯇꯣꯡꯍꯜꯂꯕ ꯃꯇꯨꯡ ꯁꯒꯣꯜ ꯊꯧꯕ ꯍꯧꯔꯛꯂꯤ. ꯁꯅꯥꯇꯝꯐꯥ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ. ꯆꯤꯡꯈꯩꯁꯨ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯇꯥꯠ ꯑꯩꯅ ꯈꯪꯏ. ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯏꯅꯤꯡꯊꯧꯗ ꯑꯩꯅ ꯍꯥꯏꯒꯅꯤ ꯑꯩ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯅ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯤꯡꯈꯩꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ. ꯅꯤꯡꯊꯧꯅꯁꯨ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯪꯂꯝꯃꯤ. ꯆꯤꯡꯈꯩꯅ ꯀꯣꯅꯨꯡꯁꯤꯗ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ, ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯒꯤ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯑꯩꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯅꯤ. ꯑꯗꯨꯒ ꯍꯌꯦꯡ ꯑꯁꯦ ꯀꯣꯅꯨꯡꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯊꯒꯅꯤ꯫
ꯑꯗꯨꯒ ꯏꯆꯥꯒꯨꯝꯂꯕ ꯂꯨꯆꯤꯡꯕ ꯅꯪꯅ ꯄꯥꯝꯖꯕ ꯃꯍꯥꯛꯇꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯉꯝ ꯑꯊꯧ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯇꯥꯛꯇꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯜꯗ ꯆꯥꯎꯅ ꯂꯨꯍꯣꯡꯂꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯅꯨꯡꯗ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯆꯅꯨ ꯅꯤꯉꯣꯜꯁꯤꯡꯕꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯥꯎꯔꯕ ꯃꯤꯊꯨꯡꯂꯦꯟ ꯁꯪ ꯑꯃꯗ ꯄꯨꯂꯞ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯃꯗꯨꯗ ꯁꯅꯥꯇꯝꯐꯥꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯎꯍꯟꯗ꯭ꯔꯦ꯫ ꯃꯥꯗꯤ ꯃꯔꯝ ꯈꯪꯂꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯆꯤꯡꯈꯩꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯃꯥꯗꯤ ꯃꯥꯅ ꯄꯥꯝꯕ ꯃꯤꯁꯛꯇꯣ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯨꯁꯤ, ꯑꯗꯨꯒ ꯃꯁꯛ ꯇꯥꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯇꯝꯐꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯪꯉꯤ, ꯏꯄꯥ ꯅꯤꯡꯊꯧ ꯀꯔꯤ ꯊꯕꯛ ꯂꯩꯕꯅꯣ? ꯆꯤꯡꯈꯩ ꯁꯅꯥꯇꯝꯐꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯇꯝꯐꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯃꯇꯝ ꯄꯨꯡꯕꯗ ꯍꯥꯏꯖꯔꯤꯕ ꯃꯍꯥꯛꯇꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯉꯁꯤ ꯅꯅꯥꯏ ꯑꯩꯅ ꯈꯨꯗꯥꯡ ꯄꯥꯏꯖꯔꯤꯕ ꯃꯍꯥꯛ ꯑꯁꯤꯅꯤ꯫ ꯅꯤꯡꯊꯧꯁꯨ ꯅꯣꯛꯂꯒ, ꯂꯨꯆꯤꯡꯕ ꯑꯣꯟꯊꯣꯛꯅ ꯍꯩꯅꯁꯨ ꯈꯜꯂꯤꯗ, ꯐꯔꯦ ꯉꯁꯤꯗꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯕꯥꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯁꯅꯥꯇꯝꯐꯥꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯅ, ꯂꯨꯆꯤꯡꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯇꯧꯖꯔꯨꯔꯣ꯫ ꯆꯤꯡꯈꯩ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯅꯤꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯧꯔꯛꯏ, ꯇꯝꯐꯥ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯅ ꯄꯥꯝꯖꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯦ, ꯅꯪꯕꯨ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯇꯝꯐꯥ, ꯑꯩ ꯅꯝꯐꯨ ꯁꯥꯐꯨꯗ ꯐꯪꯕ ꯅꯨꯡꯁꯤꯕꯗꯣ ꯄꯥꯝꯗꯦ꯫ ꯆꯤꯡꯈꯩꯒꯤ ꯃꯕꯨꯛ ꯑꯩꯅ ꯈꯪꯏ, ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯏ꯫ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯅꯪꯕꯨ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯒꯦ ꯈꯜꯂꯨꯕ ꯑꯩꯒꯤ ꯑꯄꯪꯕ ꯋꯥꯈꯜ ꯑꯣꯏꯔꯝꯂꯦ꯫ ꯐꯔꯦ, ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯃꯅꯤꯡ ꯇꯝꯍꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡ ꯁꯅꯥꯇꯝꯐꯥꯕꯨ ꯆꯤꯡꯈꯩꯅ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯄꯣꯛꯄ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯁꯅꯥ꯫ ꯁꯅꯥꯇꯝꯐꯥꯅ ꯈꯨꯝꯃꯤ, ꯄꯥꯕꯥ, ꯏꯆꯥꯅ ꯂꯨꯍꯣꯡꯕꯒꯤ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯕꯗꯣ ꯏꯄꯥꯗꯤ ꯃꯤꯠ ꯑꯅꯤꯃꯛꯁꯦ ꯇꯥꯡꯂꯕꯅꯤꯅ ꯎꯕ ꯐꯪꯗ꯭ꯔꯦꯗꯣ꯫ ꯁꯅꯥꯇꯝꯐꯥꯁꯨ ꯀꯞꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯍꯌꯦꯡ ꯏꯆꯥꯅ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯔꯕ ꯃꯇꯝꯗ ꯃꯤꯅ ꯄꯨ ꯄꯥꯡ ꯁꯨꯗꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯜꯂꯛꯄ ꯇꯥꯍꯟꯒꯅꯨ ꯏꯄꯥꯒꯤ ꯏꯕꯦꯝꯃ꯫ ꯄꯥꯕꯥ, ꯅꯆꯥꯅ ꯏꯄꯥꯒꯤ ꯃꯥꯏ ꯆꯣꯞꯍꯜꯂꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯃꯈꯣꯏꯗꯣ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯁꯅꯥꯇꯝꯐꯥꯒꯤ ꯑꯋꯣꯡ ꯑꯋꯨꯟ ꯃꯇꯝ ꯆꯥꯅ ꯆꯤꯡꯈꯩꯒꯤ ꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯁꯅꯥꯇꯝꯐꯥꯒꯤ ꯑꯋꯣꯡ ꯑꯋꯨꯟ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ꯫ ꯁꯅꯥꯇꯝꯐꯥꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ, ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯟꯁꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯅꯅꯥꯏ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯔꯥꯖꯀꯨꯃꯥꯔꯤ ꯅꯪꯒꯤ ꯑꯣꯏꯅ ꯐꯪꯕ ꯑꯣꯏꯕꯤꯌꯨꯀꯣ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ, ꯅꯪꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯑꯩ ꯄꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯑꯃꯗꯤ ꯁꯅꯥꯇꯝꯐꯥ ꯑꯅꯤꯗꯣ ꯆꯥꯎꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯆꯤꯡꯈꯩꯅ ꯁꯅꯥꯇꯝꯐꯥꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯍꯦꯝꯕꯕꯨꯁꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯈꯪꯗꯕ ꯍꯩꯇꯕ ꯌꯥꯗ꯭ꯔꯕ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯕꯒꯤ ꯅꯤꯌꯣꯝ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯁꯥꯒ ꯆꯥꯟꯅꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯍꯦꯝꯕꯁꯨ ꯃꯄꯨꯡ ꯃꯔꯩ ꯆꯞ ꯆꯥꯅ ꯐꯥꯔꯛꯇꯨꯅ ꯉꯁꯤꯗꯤ ꯃꯕꯥꯏ ꯆꯤꯡꯈꯩꯒꯤ ꯃꯍꯨꯠ ꯃꯔꯤꯡ ꯆꯞ ꯆꯥꯅ ꯁꯤꯟꯕ ꯉꯝꯂꯛꯂꯤ꯫ ꯁꯅꯥꯇꯝꯐꯥꯅ ꯍꯥꯏꯖꯗꯨꯅ ꯑꯄꯣꯛꯄ ꯃꯄꯥꯕꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯃꯄꯥ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯐꯪꯖꯈ꯭ꯔꯤ꯫ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯏꯔꯛꯏ, ꯆꯤꯡꯈꯩ, ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯅꯤꯡꯊꯧ ꯑꯁꯦ ꯂꯩꯔꯝꯂꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯣꯏ, ꯑꯗꯨꯒ ꯅꯁꯦꯟ ꯅꯨꯄꯥ ꯍꯦꯝꯕꯅ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯦ ꯄꯥꯜꯂꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧꯅ ꯍꯦꯝꯕꯕꯨ ꯆꯤꯡꯈꯩꯅ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯍꯥꯞꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯛꯂꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯖꯔꯛꯇ꯭ꯔꯕꯤ ꯁꯅꯥꯇꯝꯐꯥ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯍꯦꯝꯕꯗꯣ ꯅꯤꯡꯊꯧꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫